ꯌꯥꯝꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯗꯅꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯑꯣꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯕ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯁꯨ ꯈꯔꯁꯨ ꯄꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤꯗꯤ ꯎꯃꯪ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯃꯪ ꯑꯃ ꯑꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯃꯆꯤꯟꯖꯥꯛ ꯊꯤꯔꯛꯄꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯊꯣꯔꯛꯄꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯗꯨ ꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯉꯥꯛꯁꯦꯜꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯆꯥꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯑꯁꯨꯝ ꯆꯥꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯟꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗ ꯀꯥꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯀꯥꯟꯅꯔꯝꯈꯤꯗꯦ꯫ ꯍꯦꯟꯅꯗꯨꯝ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯣꯏꯅ ꯂꯥꯛꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯆꯥꯔꯛꯄꯅ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯐꯥꯎꯕ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯕꯤꯔꯝꯗꯦ꯫ ꯆꯥꯗꯕꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯎꯃꯪꯗ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯅꯕ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯡ ꯈꯥꯏꯕ ꯁꯥ ꯁꯟ ꯁꯦꯟꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯃꯥ ꯑꯁꯤꯗ, "ꯏꯃꯥ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯕꯅꯤꯅ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯂꯦꯝꯅ ꯄꯥꯅ ꯆꯥꯔꯒꯅꯤ꯫ ꯏꯃꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯤ ꯁꯤꯡꯌꯥ ꯃꯄꯨꯜ ꯑꯃꯇꯪ ꯄꯨꯔꯛꯏ꯫ ꯃꯗꯨꯗ ꯆꯥꯕꯗꯤ ꯀꯣꯟꯅꯩ ꯍꯥꯏꯕꯕꯨ ꯂꯦꯝꯗꯤ ꯂꯦꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯈꯨꯟꯒꯤ ꯀꯨꯝꯃꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯄꯗ ꯀꯔꯤꯅꯣ ꯑꯃꯇꯪ ꯁꯦꯠꯆꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯁꯨ ꯄꯣꯊꯥꯕꯤꯔꯣ, ꯑꯩ ꯑꯣꯏꯅ ꯁꯤꯡ ꯆꯟꯕꯗꯣ ꯆꯠꯆꯔꯒꯦ ꯏꯃꯥ"꯫ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯗꯦ ꯌꯥꯗꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯄꯥꯕꯨꯡꯁꯨ ꯑꯗꯨꯝꯅ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯄꯥꯝꯕ ꯀꯩꯅ ꯆꯥꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯅꯍꯥꯛ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯌꯥꯔꯣꯏꯀꯣ"꯫ ꯑꯁꯨꯝꯅ ꯍꯟꯅ ꯍꯟꯅ ꯃꯃꯥꯅ ꯍꯥꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯅꯍꯥꯛ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯣ ꯏꯃꯥꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯎꯃꯪꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯂꯨꯅꯨꯀꯣ ꯅꯨꯄꯥ ꯃꯆꯥ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯤꯡ ꯆꯜꯂꯛꯇꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯃꯌꯥꯝ ꯑꯃꯕꯨ ꯐꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯁꯤꯡ ꯃꯌꯥꯝ ꯑꯁꯨꯝ ꯆꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗꯗꯤ ꯁꯤꯡ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯜꯂꯒ ꯆꯪꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯃꯥꯗꯤ ꯈꯪꯍꯟꯗꯕꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯕꯗ ꯐꯖꯔꯕ ꯆꯥꯎꯔꯕ ꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦꯗꯣ꯫
ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯅꯨꯄꯥꯃꯆꯥ ꯑꯁꯤꯗꯤ ꯍꯔꯥꯎꯈꯤꯕꯅ ꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯆꯥꯎꯔꯕ ꯀꯣꯛꯊꯣꯡ ꯑꯃ ꯁꯦꯝꯗꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯂꯕ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ "ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯑꯃꯗꯤ ꯑꯁꯨꯛ ꯐꯖꯕ ꯁꯤꯡ ꯃꯌꯥꯝ ꯑꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯁꯤꯡ ꯑꯗꯨꯕꯨ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯇꯥꯕꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝꯗꯤ ꯊꯕꯥꯛ ꯐꯨꯅꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯗꯨꯒꯤ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯂꯩꯍꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯩ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡꯁꯨ ꯆꯥꯈꯤꯕꯅꯤ꯫ ꯅꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯀꯤꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ "ꯃꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯅꯥꯆꯣꯡꯂꯨꯗꯦ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯁꯤꯡ ꯆꯟꯕ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯃꯆꯥ ꯑꯗꯨꯁꯨ ꯄꯩꯁꯥ ꯍꯦꯟꯅ ꯐꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦꯗꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯩ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯅꯨꯄꯥꯃꯆꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯉꯥꯛ-ꯁꯦꯜꯂꯤꯕ ꯎꯃꯪ ꯑꯁꯤꯗꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯂꯕ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯂꯤꯕꯗꯤ? ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯎ ꯀꯌꯥ ꯑꯃꯕꯨ ꯌꯥꯟꯊꯠꯇꯨꯅ ꯁꯤꯡ ꯈꯥꯏꯗꯣꯛꯂꯒ ꯌꯣꯜꯂꯤꯕꯗꯨꯕꯣ? ꯀꯔꯤꯒꯤꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯈꯨꯝꯃꯛꯂꯝꯃꯤ, "ꯍꯥꯏ ꯀꯩ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯎꯃꯪ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯎꯃꯪꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯎꯃꯪ ꯑꯁꯤꯗ ꯎ ꯌꯥꯟꯕ ꯑꯃꯗꯤ ꯁꯤꯡ ꯊꯤꯕ ꯃꯇꯝꯗ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯀꯔꯤ, ꯑꯩꯅ ꯉꯥꯛꯂꯤꯕ ꯎꯃꯪ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯤꯅꯤ ꯍꯥꯏꯕ? ꯍꯥꯏ ꯂꯝꯀꯦꯜꯂꯝ ꯍꯥꯏꯕ ꯑꯉꯥꯡ, ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩꯅ ꯁꯦꯒꯥꯏꯗꯨꯅ ꯆꯥꯔꯒꯅꯤ꯫ ꯅꯪꯁꯨ ꯅꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯣ꯫ ꯅꯪꯁꯨ ꯅꯄꯥꯕꯨꯡꯒꯤ ꯃꯑꯣꯡꯒ ꯆꯞ ꯃꯥꯟꯅꯩ, ꯑꯣꯏꯗꯕ ꯉꯥꯡꯕ, ꯑꯅꯝ ꯀꯟꯕ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯂꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯅꯣꯛꯂꯒ, "ꯀꯩ ꯍꯅꯨꯕ ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯕ ꯇꯥꯔꯦꯗꯣ꯫ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯤꯚꯝ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯩ ꯑꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯈꯥꯋꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯥꯎꯗꯤ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯗꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯩ ꯑꯗꯨ ꯃꯄꯥꯡꯒꯜ ꯈꯪꯍꯟ ꯍꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯀꯨꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩ ꯑꯗꯨꯅ, "ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥꯃꯆꯥ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯒꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ, "ꯀꯔꯤ ꯋꯥꯐꯝꯅꯣ ꯅꯪꯒꯤ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯕꯨ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯀꯩ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯅꯄꯥꯡꯒꯜ ꯑꯁꯤ ꯎꯔꯒ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯕꯨ ꯍꯥꯏꯒꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯆꯥꯎꯔꯕ ꯂꯩꯆꯤꯜꯅ ꯀꯨꯞꯄ ꯆꯤꯡꯖꯥꯎ ꯑꯃ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯃꯨꯛ ꯊꯦꯡꯅꯒꯅꯤ꯫ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯎꯃꯪ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡ ꯃꯤ ꯇꯥꯗ꯭ꯔꯕ ꯈꯨꯡꯒꯪ ꯂꯩꯕꯥꯛ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯆꯥꯎꯔꯕ ꯎꯃꯪ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯒꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯅꯍꯥꯛ ꯆꯠꯂꯨ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯪꯅ ꯍꯥꯠꯇꯣꯛꯂꯨ." ꯀꯩ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ, "ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯂꯥꯞꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯩ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯈꯜꯂꯤꯕꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨ ꯍꯥꯠꯂꯤ ꯍꯥꯏꯕꯗꯨ ꯂꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ, ꯑꯩꯅ ꯐꯥꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯄꯤꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗ ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨ ꯄꯤꯈꯤꯕꯅꯤ꯫
ꯑꯩꯅ ꯆꯥꯕ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥꯕꯨꯡꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯁꯤꯡ ꯈꯥꯏꯗꯨꯅ ꯁꯥ ꯁꯟ ꯁꯦꯟꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯅꯤꯅꯦ꯫ ꯀꯩ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯀꯩ ꯑꯗꯨꯗ ꯂꯝꯕꯤ ꯃꯇꯦꯛ ꯈꯔ ꯊꯤꯟꯕꯤꯅꯕ ꯍꯥꯏꯕꯗꯒꯤ ꯀꯩ ꯑꯗꯨꯅꯁꯨ ꯌꯥꯗꯨꯅ ꯊꯤꯟꯕ ꯂꯥꯛꯂꯤꯗꯣ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯖꯥꯎ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯖꯥꯎ ꯑꯗꯨꯕꯨ ꯌꯧꯔꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯑꯁꯥꯏꯋꯥꯏ ꯐꯥꯎꯕꯗꯪꯒ ꯊꯤꯜꯂꯨ ꯍꯥꯏꯗꯨꯅ ꯊꯤꯜꯍꯜꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯩ ꯐꯖꯅ ꯁꯥꯠꯂꯕ ꯄꯥꯝꯕꯤ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯁꯤꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯩ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯦ ꯆꯤꯡꯊꯣꯛꯄꯤ ꯃꯅꯥꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯖꯥꯎꯗ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯪꯕꯗ ꯆꯤꯡꯖꯥꯎ ꯃꯔꯣꯟ ꯃꯔꯣꯟ ꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯀꯣꯟꯅ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯃꯗꯨꯒꯤ ꯃꯅꯥ ꯑꯗꯨꯕꯨ ꯈꯔ ꯍꯦꯛꯂꯒ ꯃꯥꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯩ ꯑꯗꯨꯁꯨ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯁꯤꯗꯤ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯆꯤꯡꯖꯥꯎ ꯑꯗꯨꯗꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯗꯤ ꯎꯃꯪ ꯑꯃꯗꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯃꯊꯪ ꯃꯊꯪ ꯎꯈ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯥꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯂꯣꯟꯅ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯁꯤꯡ ꯈꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯔꯨꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯃꯒ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯅꯕ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯇꯥꯛꯂꯔꯤ꯫ ꯃꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅꯕꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥꯃꯆꯥ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯥꯛꯄꯅ ꯍꯥꯜꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯈꯨꯝꯃꯛꯂꯝꯃꯤ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ, ꯁꯣꯏꯗꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯁꯤꯒꯗꯕ ꯂꯝꯕꯤ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯃꯗꯨ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯍꯪꯉꯛꯂꯝꯃꯤ, ꯀꯔꯝꯕ ꯊꯕꯛꯅꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯇꯔꯪ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯇꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯏ꯫ ꯑꯍꯥꯟꯕꯗ ꯂꯤꯔꯨꯡ ꯑꯗꯨ ꯊꯨꯗꯦꯛꯀꯗꯕꯅꯤ, ꯑꯅꯤꯁꯨꯕꯗ ꯇꯨꯝꯕꯥ ꯑꯗꯨ ꯊꯨꯒꯥꯏꯒꯗꯕꯅꯤ, ꯑꯍꯨꯝꯁꯨꯕꯗ ꯂꯤꯛꯂꯤ 5 ꯑꯗꯨ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯔꯪ ꯑꯗꯨ ꯂꯧꯈꯠꯂꯨꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯥꯎꯔꯕ ꯒꯨꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ, ꯃꯗꯨꯅ ꯁꯣꯏꯗꯅ ꯆꯤꯛꯇꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯒꯨꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒꯨꯝꯕꯤ ꯃꯌꯥꯝ ꯑꯃꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ
ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯦꯗꯣ ꯑꯗꯨꯒ ꯀꯤꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯝꯚꯤꯔ ꯃꯌꯥꯝ ꯑꯗꯨ ꯇꯥꯟꯊꯣꯛꯂꯒ ꯇꯔꯪ ꯑꯗꯨ ꯂꯧꯗꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯋꯥꯈꯜ ꯑꯃꯕꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯆꯤꯡꯖꯥꯎ ꯊꯣꯛꯄ ꯃꯅꯥ ꯑꯗꯨ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯖꯥꯎ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯪꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯖꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯖꯥꯎ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯇꯥꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯃꯁꯤꯗꯒꯤꯗꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯕ ꯒꯨꯝꯚꯤꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯄꯥꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯃꯥꯡꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯁꯅꯥꯒꯤ ꯇꯔꯪ ꯑꯗꯨ ꯂꯧꯈꯠꯂꯨꯔꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯇꯔꯪ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯄ ꯑꯃꯗꯤ ꯃꯁꯥ ꯁꯣꯟꯊꯔꯛꯄ ꯑꯁꯤꯗ ꯌꯨꯝꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯉꯪꯂꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯈꯦꯛꯅ ꯂꯥꯎꯅ ꯄꯥꯏꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯤꯔꯨꯡ ꯑꯗꯨꯕꯨ ꯊꯨꯗꯦꯛꯂꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯁꯨ ꯂꯤꯔꯨꯡ ꯑꯗꯨꯕꯨ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯏ꯫ ꯑꯗꯨꯝꯅ ꯊꯨꯗꯦꯛꯄ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯤ꯫ ꯑꯗꯨ ꯐꯥꯎꯕ ꯎꯞꯁꯤꯠ ꯁꯤꯠꯂꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯨꯝꯕꯥ ꯑꯗꯨ ꯊꯨꯒꯥꯏꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯨꯝꯕꯥ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯤꯛꯂꯨ 5 ꯑꯗꯨꯁꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯂꯤꯛꯂꯨ 5 ꯑꯗꯨꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯂꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯅꯤ, ꯃꯥꯅ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫